ꯊꯥꯎ ꯃꯃꯟꯗꯁꯨ ꯈꯔ ꯍꯟꯊꯕ ꯑꯗꯩ ꯑꯩꯈꯣꯏ ꯚꯔꯥꯗꯁꯨ ꯈꯔ ꯍꯟꯊꯕꯤꯕ ꯑꯗꯨꯃꯥꯏꯅ ꯄꯥꯝꯃꯤ ꯏꯃꯥꯅ ꯑꯗꯣ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯁꯨ ꯊꯥꯎꯒꯤ ꯃꯃꯜꯁꯦ ꯈꯤꯇꯪ ꯍꯟꯊꯕꯤꯔꯛꯑꯗꯤꯀꯣ ꯑꯩꯈꯣꯏꯅꯁꯨ ꯃꯌꯥꯝꯒ ꯌꯥꯅꯕ ꯔꯦꯠ ꯕꯔꯥ ꯑꯃ ꯁꯔꯀꯥꯔꯒꯤ ꯀꯩꯅꯣꯗꯒꯤ ꯂꯦꯞꯄꯤꯔꯛꯑꯒ ꯑꯩꯈꯣꯏꯒꯤ ꯗ꯭राꯏꯚꯔꯁꯤꯡꯒꯤꯁꯨ ꯈꯔ ꯈꯟꯕꯤꯕ ꯑꯗꯨꯒ ꯚꯔꯥ ꯍꯦꯟꯒꯠꯄꯁꯤꯒꯤ ꯈꯜꯂꯒꯗꯤ ꯈꯔ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯩꯈꯣꯏ ꯇꯣꯡꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯊꯥꯎꯒꯤ ꯃꯃꯜꯁꯤ ꯈꯪꯕꯤꯔꯒ ꯚꯔꯥꯗꯨꯁꯨ ꯄꯤꯕꯗ ꯅꯤꯡꯉꯥꯏ ꯇꯧꯕꯤꯗꯅꯕ ꯍꯥꯏꯅ ꯈꯪꯍꯟꯖꯔꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯗꯤ ꯊꯥꯎ ꯊꯨꯝ ꯍꯥꯏꯗꯤ ꯒꯥꯔꯤ ꯃꯄꯨꯕꯨ ꯑꯣꯏꯔꯣ ꯗ꯭ꯔꯥꯏꯚꯔꯕꯨ ꯑꯣꯏꯔꯣꯀꯣ ꯃꯣꯏꯒꯤꯁꯨ ꯃꯥꯡꯗꯕ ꯁꯥꯇ꯭ꯔꯁꯤꯡꯒꯤꯁꯨ ꯐꯕ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥ ꯂꯥꯛꯏ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯂꯣꯏ ꯋꯥꯅꯔꯦ ꯑꯗꯨꯅ ꯈꯤꯇꯪ ꯁꯤꯁꯦ ꯍꯟꯊꯕꯤꯅꯕꯅ ꯑꯄꯤꯜ ꯇꯧꯖꯔꯤ ꯑꯩꯅ ꯊꯥꯎꯁꯦ ꯃꯃꯜꯁꯦ ꯈꯔ ꯇꯥꯕꯤꯔꯗꯤ ꯑꯩꯈꯣꯏꯗ ꯅꯨꯡꯉꯥꯏꯕ ꯈꯔ ꯂꯩꯅꯤ ꯉꯁꯤꯒꯤ TOMTVꯒꯤ ꯀꯩꯊꯦꯜꯒꯤ ꯃꯄꯥꯎꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯃꯜ ꯌꯥꯝꯂꯕ ꯚꯤꯌꯔꯁ ꯄꯨꯝꯅꯃꯛꯄꯨ ꯑꯗꯣꯝꯒꯤ ꯑꯦꯡꯀꯔ ꯑꯣꯏꯅ ꯃꯦꯔꯤꯅꯥ ꯆꯅꯨꯅ ꯇꯔꯥꯝ ꯅꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯉꯁꯤꯁꯨ ꯑꯅꯧꯕ ꯀꯩꯊꯦꯜꯒꯤ ꯑꯅꯧꯕ ꯃꯄꯥꯎ ꯈꯨꯗꯣꯜ ꯇꯝꯖꯅꯕ ꯑꯩꯈꯣꯏ ꯑꯅꯧꯕ ꯃꯊꯦꯜ ꯑꯃ ꯑꯣꯏꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯃꯥꯌꯣꯛꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯑꯇꯣꯡꯃꯜ ꯍꯦꯟꯒꯠꯂꯛꯄ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯊꯦꯡꯅꯔꯤꯕ ꯑꯋꯥ ꯅꯨꯡꯉꯥꯏ ꯈꯔꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ ꯈꯪꯃꯤꯟꯅꯗ꯭ꯔꯤꯉꯩꯒꯤ ꯃꯥꯑꯣꯏꯅꯅ ꯑꯩꯈꯣꯏ ꯒ꯭ꯌꯥꯁꯀꯤ ꯅ꯭ꯌꯨꯁ ꯑꯃꯈꯛ ꯊꯝꯖꯒꯦ ꯂꯩꯐꯝꯗ ꯍꯥꯏꯕꯤꯌꯨꯕ ꯑꯩ ꯃꯤꯡ ꯕꯥꯁꯀꯣꯡꯗꯒꯤ ꯂꯩꯐꯝꯅ ꯕꯥꯁꯀꯣꯡꯗꯒꯤ ꯃꯤꯡꯅ ꯔꯟꯖꯤꯠ ꯀꯧꯋꯦ ꯑꯩꯈꯣꯏ ꯒꯥꯔꯤꯁꯦ ꯄꯦꯁꯦꯟꯖꯔ ꯄꯨꯕ ꯒꯥꯔꯤꯁꯦ ꯀꯀꯥꯅ ꯁꯥꯔꯚꯤꯁ ꯇꯧꯕꯤꯔꯤꯁꯤ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯁꯤꯗ ꯆꯍꯤ 3-4 ꯁꯨꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ ꯆꯍꯤ 3-4ꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯣꯔꯣꯅꯥ ꯃꯇꯨꯡꯁꯤꯗꯩꯁꯤꯗ ꯃꯤ ꯇꯣꯡꯕ ꯈꯔ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯂꯩꯒꯦ ꯍꯥꯏꯕꯗꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯑꯣꯇꯣꯁꯨ ꯆꯦꯜꯂꯨꯗ꯭ꯔꯦꯗꯅꯀꯣ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯌꯥꯗꯕ ꯑꯗꯩ ꯍꯧꯖꯤꯛꯅ ꯒꯥꯔꯤ ꯑꯩꯈꯣꯏ ꯊꯥꯎ ꯑꯃ ꯍꯦꯟꯒꯠꯂꯛꯄꯒꯤ ꯒꯥꯔꯤ ꯑꯇꯣꯡꯕꯁꯦ ꯑꯃꯨꯛ ꯍꯦꯟꯒꯠꯂꯦꯅ ꯍꯥꯏ ꯁꯤꯗꯩꯁꯤꯗ ꯀꯔꯤ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯊꯥꯎꯁꯤ ꯍꯥꯏꯔꯨꯔꯒꯗꯤ ꯃꯃꯥꯡꯗ ꯂꯣꯛꯗꯥꯎꯟ ꯂꯩꯇ꯭ꯔꯤ ꯃꯃꯥꯡꯗ ꯊꯥꯎꯒꯤ ꯃꯃꯜꯁꯤꯒ ꯍꯧꯖꯤꯛꯀꯗꯒꯤ ꯈꯦꯠꯅꯕꯁꯤ ꯂꯨꯄꯥ 50-ꯃꯨꯛꯀꯤ ꯆꯥꯡꯗꯗꯤ ꯈꯦꯠꯅꯔꯦ ꯕꯔꯥꯕꯨꯗꯤ ꯌꯥꯝ ꯀꯟꯅ ꯍꯦꯟꯅꯕꯨꯗꯤ ꯂꯧꯗꯦ ꯖꯒꯥ ꯑꯃꯗ ꯂꯧꯔꯝꯕ ꯑꯩꯈꯣꯏꯒꯤꯗꯤ ꯍꯥꯏꯒꯠꯄꯗꯅ ꯂꯨꯄꯥ 50 ꯂꯧꯋꯦ ꯍꯥꯏꯊꯕꯗꯅ 10 ꯈꯛ ꯂꯧꯋꯦ ꯀꯀꯥꯒꯤꯁꯦ ꯀꯗꯥꯏꯗꯒꯤ ꯀꯗꯥꯏꯐꯥꯎ ꯀꯃꯥꯏꯅ ꯆꯦꯟꯕꯤꯔꯤꯅꯣ ꯆꯦꯟꯕꯩꯁꯤꯔꯣ ꯈꯣꯡ ꯕꯥꯁꯀꯣꯡꯗꯩꯅ ꯕꯖꯥꯔ ꯐꯥꯎꯒꯤ ꯀꯌꯥ ꯂꯧꯕꯤꯒꯦ ꯍꯥꯏꯒꯠꯄꯗ 50 ꯂꯧꯋꯦ ꯍꯥꯏꯊꯕꯗꯅ 10 ꯂꯧꯋꯦ ꯍꯥꯏꯒꯠꯄꯒ ꯍꯥꯏꯊꯕꯒ ꯃꯃꯜ ꯈꯦꯠꯅꯔꯤꯁꯦ ꯀꯩꯒꯤꯅꯣ ꯑꯁꯤ ꯃꯃꯥꯡꯗꯒꯤ ꯑꯗꯨꯝ ꯈꯦꯠꯅꯩ ꯃꯃꯥꯡ ꯇꯧꯔꯝꯃꯤꯁꯤꯅ ꯍꯥꯏꯒꯠꯄꯗ 10 ꯂꯧꯕ ꯍꯥꯏꯊꯕꯗꯅ 10 ꯂꯧꯕꯅ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯄꯦꯁꯦꯟꯖꯔꯁꯤꯡꯒ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏ ꯍꯥꯏꯕꯗꯤ ꯊꯧꯕꯤꯔꯤꯕ ꯑꯩꯈꯣꯏ ꯒꯥꯔꯤ ꯁꯥꯔꯚꯤꯁ ꯇꯧꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯒ ꯈꯤꯇꯪ ꯍꯥꯏꯕꯗꯤ ꯒꯥꯔꯤ ꯑꯩꯈꯣꯏꯒꯤ ꯑꯇꯣꯡꯕ ꯍꯦꯟꯒꯠꯂꯛꯄꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯅꯗꯕ ꯍꯥꯏꯕꯗꯤ ꯅꯣꯏꯁꯦ ꯁꯨꯃꯥꯏꯅ ꯇꯧ ꯀꯥꯏꯅꯒ ꯍꯥꯏꯕꯀꯣ ꯀꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯅꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤꯗꯤ ꯑꯩꯈꯣꯏ ꯁꯤ ꯂꯥꯏꯟꯗꯗꯤ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ ꯑꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯌꯨꯅꯤꯐꯣꯔꯝꯁꯦ ꯇꯥꯔꯒꯗꯤ ꯃꯈꯣꯏꯒꯤꯅ ꯑꯃꯨꯛ ꯃꯃꯜꯁꯦ ꯈꯔ ꯀꯩꯅꯣ ꯑꯣꯏꯕ꯭ꯔꯥ ꯇꯥꯕ꯭ꯔꯥ ꯃꯌꯥꯝꯗꯒꯤ ꯇꯥꯏ ꯃꯣꯏꯗꯤ 10 ꯈꯛꯇꯅꯤ ꯃꯈꯣꯏꯗꯤ ꯑꯗꯨꯝ 10 ꯂꯧꯋꯦ ꯑꯗꯒꯤ ꯑꯗꯨꯝ ꯍꯥꯏꯕꯗꯤ ꯈꯔ ꯑꯩꯅ ꯁꯨꯝ ꯑꯩꯈꯣꯏꯅ ꯁꯨꯝ ꯍꯪꯖꯕꯗꯗꯤꯀꯣ ꯆꯞ ꯆꯥꯅ ꯂꯧꯕꯁꯨ ꯌꯥꯎꯋꯦꯅ ꯍꯥꯏꯗꯨꯅ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯑꯗꯨꯒꯤꯗꯤ ꯈꯪꯗꯦ ꯑꯩꯈꯣꯏ ꯂꯥꯏꯟꯒꯤꯗꯗꯤ ꯑꯗꯨꯒꯨꯝꯕꯗꯤ ꯂꯧꯗꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯗꯗꯥꯏ ꯃꯤꯡꯒ ꯂꯩꯐꯝ ꯑꯝꯇ ꯍꯥꯏꯕꯤꯌꯨꯕ ꯑꯩ ꯀꯣꯡꯕ ꯇꯥꯈꯣꯛ ꯃꯄꯥꯟꯗꯒꯤ ꯃꯤꯡꯅ ꯃꯣꯏꯔꯥꯡꯊꯦꯝ ꯊꯣꯏꯊꯣꯏꯕ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯄꯦꯁꯦꯟꯖꯔ ꯆꯦꯟꯕꯤꯔꯛꯏꯁꯦ ꯒꯥꯔꯤ ꯆꯦꯟꯕꯤꯔꯛꯏꯁꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦ 2009ꯗꯒꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ ꯀꯣꯔꯣꯅꯥ ꯃꯇꯨꯡꯗꯒꯤ ꯃꯤꯁꯦ ꯍꯥꯏꯕꯗꯤꯈꯤꯇꯪ ꯇꯣꯡꯕ ꯋꯥꯠꯄ꯭ꯔꯥ ꯑꯗꯒꯤ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏꯒꯤ ꯊꯥꯎ ꯃꯃꯜ ꯍꯦꯟꯒꯠꯄꯒꯤ ꯒꯥꯔꯤ ꯑꯩꯈꯣꯏꯒꯤ ꯇꯣꯡꯕꯁꯨ ꯈꯔ ꯍꯦꯟꯒꯠꯂꯦꯅ ꯍꯥꯏ ꯀꯩ ꯀꯃꯥꯏꯅ ꯂꯩꯒꯦ ꯍꯥꯟꯅꯒ ꯍꯧꯖꯤꯛꯀꯁꯦ ꯇꯣꯡꯕꯁꯨ ꯋꯥꯠꯂꯦ ꯍꯥꯟꯅꯒ ꯑꯩꯈꯣꯏꯅ ꯊꯧꯔꯝꯕ ꯑꯩꯈꯣꯏꯅ 2009ꯗ ꯗꯤꯖꯜ ꯑꯣꯛꯇꯣ ꯊꯧꯔꯤꯉꯩꯗꯗꯤ ꯊꯥꯎꯁꯨ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯣ ꯍꯧꯖꯤꯛꯅ ꯊꯥꯎ ꯃꯃꯜꯁꯨ ꯌꯧꯔꯕꯅꯤ나 ꯃꯤꯁꯤꯡꯁꯦ ꯚꯔꯥ ꯂꯨꯄꯥ 10 ꯍꯦꯟꯒꯠꯄꯗ ꯄꯩꯁꯥ ꯚꯔꯥ ꯍꯦꯟꯒꯠꯂꯤ ꯀꯔꯤꯒꯤꯅꯣ ꯈꯣꯠꯄꯅꯣ ꯍꯥꯏ ꯊꯥꯎꯒꯤ ꯀꯩꯅꯣꯗꯗꯤ ꯄꯣꯠ ꯆꯩꯒꯤ ꯃꯃꯜꯁꯤꯗ ꯌꯧꯔꯦ ꯋꯥꯡꯕꯒꯤ ꯆꯥꯡꯗ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯨꯄꯥ 10 ꯍꯦꯟꯒꯠꯄꯁꯤꯗ ꯆꯕꯦꯡ ꯉꯥꯡꯕ ꯃꯤꯁꯨ ꯌꯥꯎꯋꯦ ꯑꯗꯒꯤ ꯀꯔꯤꯝ ꯍꯥꯏꯔꯝꯗꯅ ꯄꯤꯔꯝꯕꯁꯨ ꯌꯥꯎꯋꯦ ꯑꯩꯈꯣꯏ ꯁ꯭ꯀꯨꯜ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯄ ꯀꯥꯡꯕꯨꯁꯦ ꯇꯣꯡꯕ ꯃꯇꯝꯗꯗꯤꯀꯣ ꯃꯣꯏꯒꯤ ꯒꯥꯔꯤ ꯑꯇꯣꯡꯕꯁꯦ ꯀꯃꯥꯏꯅ ꯑꯣꯏꯒꯦ ꯑꯗꯨꯗꯤ ꯃꯣꯏ ꯈꯔ ꯑꯃꯗꯤ ꯈꯪꯗ꯭ꯔꯦ ꯗ꯭राꯏꯚꯔ ꯑꯃꯒ ꯃꯥꯟꯅꯗ꯭ꯔꯦ ꯑꯩꯈꯣꯏꯗꯗꯤ ꯇꯣꯡꯉꯛꯄꯗꯤ ꯁ꯭ꯀꯨꯜ ꯁꯥꯇ꯭ꯔꯗꯤ ꯂꯨꯄꯥ 10 ꯄꯤꯔꯝꯕꯁꯨ ꯑꯗꯨꯝ ꯂꯧꯔꯦ 10 ꯈꯛ ꯄꯤꯔꯝꯕꯁꯨ ꯂꯧꯋꯦ ꯑꯗꯨꯗꯤ ꯃꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯂꯩꯇ꯭ꯔꯦ ꯃꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯕꯗꯤ ꯁꯤꯃ ꯁꯨꯃꯥꯏꯅ ꯂꯦꯞꯄ ꯍꯥꯏꯕ ꯑꯃ ꯂꯩꯇꯦꯕ ꯂꯩꯇꯦ ꯃꯣꯏꯒꯤꯗꯤ ꯁ꯭ꯀꯨꯜ ꯁꯥꯇ꯭ꯔꯒꯤꯗꯤ ꯑꯗꯣ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ ꯒꯥꯔꯤ ꯊꯥꯎꯁꯦ ꯑꯩꯈꯣꯏꯅ ꯍꯥꯜꯂꯤꯕ ꯃꯃꯜꯁꯦ ꯃꯁꯤꯒꯤ ꯄꯣꯠꯁꯤꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯧꯔꯤꯕ ꯑꯇꯣꯡꯃꯜꯁꯦ ꯃꯁꯤꯅ ꯑꯩꯈꯣꯏꯗ ꯈꯤꯇꯪ ꯄ꯭ꯔꯣꯐꯤꯠ ꯂꯩꯌꯦꯅ ꯍꯧꯖꯤꯛ ꯁꯤꯒꯤ ꯃꯃꯜꯁꯦ ꯍꯥꯏꯒꯠꯂꯛꯏꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ
ꯒꯥꯔꯤꯁꯤꯗ ꯑꯩꯈꯣꯏ ꯃꯍꯩꯔꯣꯏ ꯉꯥꯛꯇ ꯇꯣꯡꯉꯒ ꯑꯗꯨꯝ ꯑꯞ ꯗꯥꯎꯟꯗ ꯆꯠꯂꯦꯅ ꯈꯜꯂꯣꯕꯀꯣ ꯉꯁꯤ ꯅꯣꯡꯃꯁꯤꯡꯒꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯁꯟꯗꯣꯡꯁꯦ ꯂꯣꯏ ꯃꯥꯡꯗꯣꯏꯔꯥ ꯀꯩꯝꯇ ꯀꯩꯅꯣ ꯑꯣꯏꯗꯕ꯭ꯔꯥ ꯑꯗꯨꯗꯤ ꯃꯥꯡꯒꯅꯤ ꯃꯥꯡꯒꯅꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯀꯟꯅ ꯃꯥꯡꯕꯗꯤ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯊꯥꯎ ꯍꯥꯟꯅ ꯂꯨꯄꯥ 300ꯅ ꯍꯥꯜꯂ ꯊꯧꯔꯝꯕꯁꯦ ꯍꯧꯖꯤꯛ ꯂꯨꯄꯥ 550ꯃꯨꯛ ꯆꯪꯉꯦꯕ ꯑꯗꯨ ꯄꯥꯔꯀꯤꯡꯁꯨ ꯂꯩꯇꯕꯅꯤꯅ ꯁꯤꯐꯥꯏꯅ ꯀꯩꯅ ꯄꯨꯛꯇꯥꯅ ꯇꯥꯝꯕꯅꯤꯅ ꯁꯥꯇ꯭ꯔ ꯉꯥꯛꯇ ꯄꯨꯈꯠꯂꯦ ꯑꯗꯩ ꯁꯤꯗꯒꯤ ꯐꯪꯅꯤ ꯐꯪꯉꯣꯏ ꯈꯪꯗꯦ ꯑꯃꯨꯛ ꯊꯧꯗꯗꯣꯔꯤꯕꯅꯤꯗꯣ ꯑꯗꯨ ꯊꯧꯗꯕꯅꯤꯅ ꯑꯗꯨꯅ ꯃꯥꯡꯒꯅꯤ ꯑꯗꯨꯗꯤ ꯁꯥꯇ꯭ꯔ ꯉꯥꯛꯇ ꯃꯍꯩꯔꯣꯏꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯄꯗꯤ ꯀꯠꯊꯣꯛꯅꯤꯡꯉꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯨ ꯂꯩꯇꯕꯒꯤ ꯑꯩꯈꯣꯏꯗ ꯈꯔꯗ ꯑꯣꯏꯔꯁꯨ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯁꯨ ꯍꯣꯠꯅꯔꯤꯅꯦꯕꯀꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗ ꯍꯣꯠꯅꯕꯗꯨꯗ ꯁꯣꯝ ꯅꯥꯀꯜꯂꯝꯗꯩꯗ ꯂꯣꯏ ꯍꯣꯗꯣꯏꯅꯦꯕꯀꯣ ꯀꯩ ꯍꯥꯏꯕꯤꯅꯤꯡꯉꯤ ꯁꯤ ꯃꯇꯥꯡꯁꯤꯗ ꯃꯍꯩꯔꯣꯏꯒꯤꯗꯃꯛꯇꯁꯨ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕ ꯑꯩꯒꯤ ꯌꯨꯝꯒꯤꯁꯨ ꯐꯨꯟꯅꯕ ꯍꯣꯠꯅꯅꯤꯡꯕꯀꯣ ꯀꯩ ꯍꯥꯏꯕꯤꯅꯤꯡꯉꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯁꯤꯅ ꯑꯩꯈꯣꯏꯒꯤ ꯊꯥꯎ ꯀꯩꯀꯩꯁꯦ ꯁꯨꯝ ꯃꯌꯦꯡ ꯄꯣꯠ ꯆꯩꯒꯤ ꯃꯃꯜꯁꯦ ꯈꯤꯇꯪ ꯃꯃꯜ ꯇꯥꯕꯤꯔꯒꯗꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯕꯁꯨ ꯉꯝꯒꯅꯤ ꯁꯥꯇ꯭ꯔꯒꯤ ꯃꯤꯡꯒ ꯂꯩꯐꯝꯒ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯁꯥꯐꯤꯀꯨꯔ ꯂꯤꯂꯣꯡꯗꯒꯤ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯒꯥꯔꯤ ꯑꯇꯣꯡꯃꯜꯁꯦ ꯀꯌꯥ ꯀꯃꯥꯏꯅ ꯂꯩꯕꯤꯔꯤꯒꯦ ꯇꯣꯡꯃꯟꯁꯦ ꯑꯗꯨꯝ ꯍꯥꯟꯅꯒꯤ ꯔꯦꯠꯇꯒꯤ ꯑꯗꯨꯝ ꯈꯇꯪꯗꯤ ꯍꯦꯜꯂꯦ ꯍꯥꯏꯇꯥꯔꯦ ꯊꯥꯎ ꯃꯃꯜ ꯍꯦꯟꯒꯠꯂꯛꯄꯅ ꯑꯣꯏꯗꯣꯏꯔꯥ ꯑꯥ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯊꯥꯎ ꯃꯃꯜ ꯍꯦꯟꯒꯠꯂꯛꯄꯗꯒꯤ ꯒꯥꯔꯤ ꯑꯇꯣꯡꯃꯜꯁꯦ ꯍꯦꯟꯒꯠꯂꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯤꯁꯤ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕ ꯋꯥꯠꯄ꯭ꯔꯣ ꯇꯣꯡꯕ ꯋꯥꯠꯄ꯭ꯔꯣ ꯍꯣꯏ ꯃꯤ ꯈꯤꯇꯪ ꯊꯣꯛꯄ ꯋꯥꯠꯂꯦ ꯊꯥꯎ ꯃꯃꯜ ꯍꯦꯟꯒꯠꯂꯛꯑꯦ ꯃꯤꯁꯨ ꯇꯣꯡꯕ ꯋꯥꯠꯂꯦ ꯑꯗꯩ ꯃꯤ ꯇꯣꯡꯕ ꯋꯥꯠꯂꯕꯅꯤꯅ ꯏꯃꯨꯡꯗ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯄꯨꯁꯟꯕ ꯃꯇꯦꯡ ꯄꯥꯡꯕꯁꯨ ꯍꯥꯏꯗꯤ ꯀꯌꯥ ꯀꯟꯅ ꯀꯩꯅꯣ ꯑꯣꯏꯗ꯭ꯔꯦ ꯁꯤ ꯀꯩ ꯍꯥꯏꯕꯤꯅꯤꯡꯒꯦ ꯊꯥꯎ ꯃꯃꯜ ꯌꯥꯝꯅ ꯍꯦꯟꯒꯠꯂꯛꯄꯁꯤꯗ ꯌꯥꯝꯅꯁꯨ ꯑꯋꯥꯕ ꯑꯣꯏꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯤꯁꯨ ꯌꯥꯝꯅ ꯊꯣꯛꯇꯕꯅꯤꯅ ꯍꯧꯖꯤꯛ ꯃꯤ ꯑꯃ ꯑꯅꯤ ꯄꯨꯔꯒ ꯑꯗꯨꯝ ꯆꯠꯅꯕꯁꯤꯗ ꯌꯥꯝ ꯑꯋꯥꯕ ꯑꯣꯏꯔꯦ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯁꯦ ꯏꯃꯥꯏꯁꯦ ꯀꯩꯊꯦꯜ ꯀꯥꯕꯤꯔꯛꯏꯔꯣ ꯀꯩꯊꯦꯜ ꯀꯥꯕ꯭ꯔꯥ ꯂꯥꯛꯆꯩꯅꯦ ꯀꯩ ꯌꯣꯟꯕꯤꯔꯤꯅꯣ ꯃꯥꯒꯤ ꯑꯩ ꯍꯩꯔꯥ ꯌꯣꯜꯂꯦ ꯑꯗꯨꯝ ꯀꯥꯟꯅꯔꯤꯕ꯭ꯔꯣ ꯍꯥꯏꯕꯗꯤ ꯚꯔꯥ ꯄꯤꯊꯣꯛꯈ꯭ꯔꯀꯥꯟꯗ ꯑꯩꯈꯣꯏ ꯒꯥꯔꯤ ꯑꯇꯣꯡꯕ ꯂꯦꯝꯕ ꯉꯝꯗꯦ ꯌꯥꯝ ꯋꯥꯔꯦ ꯑꯗꯒꯤ ꯄꯣꯠ ꯆꯩꯁꯨ ꯍꯥꯏꯕꯗꯤ ꯊꯥꯎ ꯃꯃꯜꯗꯣ ꯇꯥꯡꯉꯕꯅꯤꯅ ꯇꯥꯡꯅ ꯍꯦꯟꯒꯠꯂꯕꯅꯤꯅ ꯄꯣꯠ ꯆꯩ ꯌꯣꯟꯕ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯧꯖꯤꯛꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯌꯥꯝꯅ ꯅꯍꯥꯟꯋꯥꯏꯗꯤ ꯂꯨꯄꯥ 4-5 ꯌꯣꯜꯂꯝꯅꯦ ꯍꯧꯖꯤꯛ ꯂꯨꯄꯥ 1,000 ꯌꯣꯟꯕꯗꯤ ꯌꯥꯝ ꯋꯥꯔꯦ ꯑꯗꯨ ꯁꯨꯝ ꯊꯥꯎ ꯃꯃꯜ ꯍꯦꯟꯒꯠꯂꯒ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯥꯡꯅ ꯒꯥꯔꯤ ꯑꯇꯣꯡꯕꯁꯨ ꯄꯤꯕ ꯊꯥꯎ ꯑꯍꯥꯟꯕ ꯃꯤꯅꯁꯨ ꯇꯥꯡꯅ ꯁꯨꯝ ꯍꯥꯟꯕ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔ ꯂꯩꯕꯁꯤꯕꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯁꯤꯒꯧꯗ ꯊꯥꯎ ꯃꯃꯜꯗꯁꯨ ꯈꯔ ꯍꯟꯊꯕ ꯑꯗꯩ ꯑꯩꯈꯣꯏ ꯚꯔꯥꯗꯁꯨ ꯈꯔ ꯍꯟꯊꯕꯤꯕ ꯑꯗꯨꯃꯥꯏꯅ ꯄꯥꯝꯃꯦ ꯏꯃꯥꯅ ꯃꯤꯡꯒ ꯂꯩꯐꯝꯒꯥꯅ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯩ ꯐꯥꯜꯒꯨꯅꯤ ꯍꯨꯏꯗ꯭ꯔꯣꯝ ꯑꯩ ꯋꯥꯈꯣꯡ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯦꯟꯕꯤꯔꯤꯁꯦ ꯀꯗꯥꯏꯗꯒꯤ ꯀꯗꯥꯏꯐꯥꯎꯅꯣ ꯁꯤ ꯎꯌꯨꯝꯄꯣꯛ ꯀꯩꯕꯤ ꯐꯥꯎꯔꯒ ꯏꯝꯐꯥꯜꯗ ꯍꯥꯕ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯒꯥꯔꯤ ꯊꯥꯎ ꯃꯃꯜꯁꯦ ꯍꯦꯟꯒꯠꯄꯒꯤꯀꯣ ꯒꯥꯔꯤ ꯚꯔꯥꯁꯦ ꯈꯔ ꯑꯇꯣꯡꯕꯁꯦ ꯈꯔ ꯍꯦꯟꯒꯠꯂꯦꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯩꯗꯨꯗꯈꯤꯇꯪ ꯍꯥꯏꯕꯗꯤ ꯄꯦꯁꯦꯟꯖꯔꯒ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏ ꯒꯥꯔꯤ ꯁꯥꯔꯚꯤꯁ ꯇꯧꯔꯤꯕꯁꯤꯡꯁꯤꯒ ꯈꯤꯇꯪ ꯅꯨꯡꯉꯥꯏꯅꯗꯕ ꯒꯥꯔꯤ ꯃꯃꯜ ꯍꯦꯟꯒꯠꯂꯕꯅꯤꯅꯀꯣ ꯑꯇꯣꯡꯃꯜꯗꯣ ꯀꯩ ꯀꯃꯥꯏꯅ ꯂꯩꯒꯦ ꯅꯨꯡꯉꯥꯏꯅꯗꯕꯗꯤ ꯄꯦꯁꯦꯟꯖꯔꯒ ꯑꯩꯈꯣꯏ ꯒꯥꯔꯤꯒꯗꯤ ꯑꯗꯨꯝ ꯊꯣꯛꯑꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅꯁꯨ ꯊꯥꯎ ꯃꯃꯜ ꯍꯦꯟꯒꯠꯄꯅꯤꯅ ꯚꯔꯥꯁꯨ ꯈꯔ ꯍꯦꯟꯒꯠꯅꯤꯡꯕ ꯑꯗꯨꯒ ꯍꯥꯟꯅ ꯂꯨꯄꯥ 50 ꯂꯧꯔꯝꯕꯗꯣ ꯍꯧꯖꯤꯛ ꯂꯨꯄꯥ 50 ꯂꯧꯕ ꯑꯗꯨꯒ ꯍꯥꯟꯅ ꯂꯨꯄꯥ 10 ꯂꯧꯔꯝꯕꯗꯣ ꯍꯧꯖꯤꯛ ꯂꯨꯄꯥ 50 ꯂꯧꯕ ꯃꯣꯏꯅꯗꯤ ꯍꯦꯟꯒꯠꯍꯟꯅꯤꯡꯗꯕ ꯑꯩꯈꯣꯏꯅꯁꯨ ꯁꯤꯁꯤꯅ ꯈꯔ ꯀꯥꯟꯅꯒꯗ꯭ꯔꯅ ꯊꯣꯛꯂꯛꯏꯅꯤꯅ ꯈꯔ ꯍꯦꯟꯒꯠꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯍꯥꯟꯅꯒꯤ ꯃꯃꯜꯗꯨꯗ ꯊꯧꯔꯒꯗꯤ ꯁꯨꯝ ꯊꯥꯎꯁꯦꯟꯕꯨ ꯍꯟꯖꯤꯟꯗꯕꯒꯤ ꯐꯤꯕꯝ ꯂꯩꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒ ꯃꯣꯏꯒꯁꯦ ꯈꯤꯇꯪ ꯀꯩꯅꯣꯗꯤ ꯂꯩ ꯑꯗꯣ ꯍꯥꯟꯅꯅ ꯀꯌꯥ ꯂꯧꯔꯝꯃꯤꯅꯣ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯀꯌꯥ ꯎꯌꯨꯝꯄꯣꯛ ꯇꯨ ꯏꯝꯐꯥꯜꯁꯦ ꯂꯨꯄꯥ 50 ꯂꯧꯔꯝꯃꯦꯕ ꯑꯗꯣ ꯍꯧꯖꯤꯛꯅ ꯂꯨꯄꯥ 50 ꯂꯧꯕꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯁꯦ 50 ꯂꯧꯔꯀꯥꯟꯗꯗꯤ ꯑꯃꯨꯛ ꯌꯥꯔꯔꯣꯏꯗꯕ ꯑꯩꯈꯣꯏꯗ ꯌꯥꯔꯔꯣꯏꯗꯕ ꯍꯥꯏꯗꯤ ꯊꯥꯎꯁꯦꯟ ꯍꯟꯖꯤꯟꯕ ꯉꯝꯃꯔꯣꯏꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯅꯣꯡꯃꯗ ꯔꯟ ꯐꯪꯉꯤꯁꯦ 2ꯗꯩ ꯍꯦꯟꯅ ꯐꯪꯗꯦꯕ ꯒꯥꯔꯤ ꯑꯃꯅ 2 ꯐꯪꯕ ꯍꯥꯏꯁꯦ ꯑꯗꯨꯝ ꯁꯤꯠ ꯀꯦꯄꯥꯁꯤꯇꯤ ꯇꯣꯡꯉꯗꯤꯐꯕ ꯃꯤ 5ꯗꯪ ꯇꯣꯡꯕ ꯌꯥꯎꯔꯦ ꯃꯤ 4ꯗꯪ ꯇꯣꯡꯕ ꯌꯥꯎꯔꯦ ꯑꯗꯨꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯅ ꯚꯔꯥꯁꯦ 50ꯗ ꯂꯦꯞꯄꯒ ꯍꯧꯖꯤꯛ ꯂꯧꯖꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯀꯣ ꯌꯨꯅꯤꯐꯣꯔꯝꯒꯨꯝꯕ ꯁꯦꯠꯄ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯃꯍꯩꯔꯣꯏꯒꯨꯝꯕ ꯇꯣꯡꯕ ꯃꯇꯝꯗꯗꯤ ꯀꯌꯥ ꯀꯃꯥꯏꯅ ꯂꯧꯋꯦ ꯁ꯭ꯀꯨꯜꯒꯤꯁꯦ ꯑꯩꯈꯣꯏꯅ 50% ꯇꯥꯏꯌꯦ 50% ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯎꯌꯨꯝꯄꯣꯛꯇꯒꯤꯅ ꯏꯝꯐꯥꯜꯐꯥꯎ ꯂꯥꯛꯄꯁꯦ ꯂꯨꯄꯥ 50 ꯄꯦꯁꯦꯟꯖꯔ ꯑꯃꯗ ꯂꯧꯕꯗꯣ ꯂꯨꯄꯥ 50 ꯂꯧꯕ ꯑꯗꯨꯒ ꯈꯔ ꯅꯛꯁꯜꯂꯒꯅ 10 ꯂꯧꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣই ꯀꯩꯅꯣꯗꯒꯤ ꯍꯧꯖꯤꯛ ꯂꯥꯛꯏꯁꯦ ꯁꯤꯗꯗꯤ ꯀꯌꯥ ꯀꯃꯥꯏꯅ ꯂꯩꯔꯤꯅꯣ ꯍꯥꯏꯗꯤ ꯎꯌꯨꯝꯄꯣꯛꯇꯒꯤ ꯁꯤꯒꯤ ꯏꯝꯐꯥꯜꯁꯤꯕꯨ ꯂꯥꯛꯄ ꯃꯇꯝꯗ 10 ꯅꯠꯇ꯭ꯔꯒ 50 ꯑꯩꯈꯣꯏꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯗ ꯍꯣꯏ 10 ꯅꯠꯇ꯭ꯔꯒ 50 ꯂꯧꯔꯦ 10 ꯅꯠꯇ꯭ꯔꯒ 50 ꯂꯧꯋꯦꯕ 10 ꯂꯧꯔꯦ ꯕꯖꯥꯔꯅ 50 ꯂꯧꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯃꯌꯥꯝꯗꯨꯗꯒꯤ ꯄꯩꯁꯥꯗꯣ ꯇꯥꯔꯒ ꯃꯣꯏꯗ ꯃꯍꯩꯔꯣꯏꯗ ꯇꯣꯡꯍꯜꯂꯤꯅꯦꯕꯀꯣ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯁꯤꯗ ꯃꯍꯩꯔꯣꯏ ꯉꯥꯛꯇ ꯑꯣꯏꯅ ꯇꯣꯡꯉ ꯂꯥꯛꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯄꯩꯁꯥꯁꯦ ꯂꯣꯏ ꯍꯟꯖꯤꯟꯕ ꯉꯝꯃꯣꯏꯗꯣꯏꯔꯥ ꯃꯥꯡꯗꯣꯏꯔꯥ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯨꯒꯤꯗꯤ ꯅꯣꯡꯃꯗꯨꯒꯤ ꯗꯥꯎꯅꯤ ꯈꯟꯇꯣꯛꯑꯒ ꯑꯗꯨꯝ ꯃꯥꯡꯕ ꯇꯥꯔꯦ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯃꯥꯡꯗꯁꯨ ꯃꯌꯥꯝ ꯊꯣꯛꯈ꯭ꯔꯦꯕ ꯁꯥꯇ꯭ꯔꯒꯤ ꯄꯨꯡ 9 ꯁ꯭ꯋꯥꯏꯒꯤ ꯁ꯭ꯀꯨꯜ ꯑꯋꯥꯔ ꯃꯇꯝꯁꯤꯗꯤ ꯑꯗꯨꯝ ꯁꯥꯇ꯭ꯔ ꯉꯥꯛꯇꯅ ꯑꯗꯨꯝ ꯆꯠꯄ ꯌꯥꯎꯔꯤꯅꯦꯕ
aduna adudadi akhoi kisu khanba lai ꯁꯤꯒꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯊꯕꯛꯁꯤꯅꯀꯣ ꯍꯥꯏꯕꯗꯤ ꯏꯃꯨꯡꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯃꯤ masi yamna kanabadi nate ado kharadi sina phagadra na kai haini sarkari thabak ꯃꯇꯦꯡ ꯄꯥꯡꯕꯗꯤ ꯉꯝꯃꯦꯕ ngamme kharadi ngamme ꯑꯗꯨ ꯍꯧꯖꯤꯛ ꯍꯩꯔꯩ ꯉꯥꯛꯇ ꯇꯣꯡꯉꯦꯅ ꯇꯣꯡꯉꯛꯑꯒꯗꯤ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯄꯩꯁꯥꯗꯣ ꯍꯧꯖꯤꯛ ꯑꯩꯅ ꯉꯁꯥꯏ ꯈꯤꯇꯪ ꯐꯒꯗ꯭ꯔꯥ ꯍꯥꯏ ꯈꯜꯂꯤ ꯄꯣꯠ ꯃꯌꯥꯝꯗꯣ ꯂꯣꯏ ꯍꯣꯗꯣꯏꯅꯦꯕꯀꯣ ꯑꯗꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧ ꯂꯩꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯊꯥꯎ ꯃꯃꯜꯁꯦ ꯍꯦꯟꯒꯠꯂꯛꯄꯀꯣ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯅꯁꯨ ꯇꯥꯅꯤꯡꯉꯤꯕ ꯄꯣꯠꯇꯨ ꯍꯦꯛ ꯇꯥꯕ ꯉꯝꯗꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯃꯥꯡꯗꯣꯔꯤꯕꯀꯣ ꯑꯗꯣ ꯁꯤ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯁꯤ ꯃꯇꯥꯡꯗ ado sarkari maikaidaju thaugi mamanje khatang handabira adiko akoinaju mayamga yanaba rate bara ama sarkari kainodagi lepiraga akoigi driversingni ju khara khanbiba aduga thaugi mamanju khara khanbiraga dan tawrde akoide yam nungai ni khal ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯀꯩꯊꯦꯜꯃꯟꯕꯤ ꯃꯤꯡꯗꯤ ꯑꯊꯨꯏ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯕ꯭ꯔꯣ ꯏꯃꯥ ꯍꯥꯏꯗꯤ ꯍꯧꯖꯤꯛꯁꯦ ꯒꯥꯔꯤꯒꯤ ꯑꯇꯣꯡꯃꯜꯁꯦ ꯀꯌꯥ ꯀꯃꯥꯏꯅ ꯂꯩꯔꯤꯒꯦ ꯀꯩꯊꯦꯜꯃꯟꯕꯤꯗꯒꯤ ꯁꯤ ꯇꯥꯅ ꯂꯥꯛꯄꯁꯤꯗ ꯂꯝꯕꯤ ꯇꯥꯅ ꯂꯥꯛꯄꯁꯦꯀꯣ ꯀꯩꯊꯦꯜꯃꯟꯕꯤꯗꯒꯤ ꯁꯤꯝꯐꯥꯜ ꯇꯥꯅ ꯂꯥꯛꯄꯗ ꯂꯨꯄꯥ 50 ꯂꯧꯋꯦ ꯍꯥꯟꯅꯗꯤ ꯀꯌꯥ ꯂꯧꯕꯤꯔꯝꯒꯦ 30 ꯑꯩꯈꯣꯏ ꯒꯥꯔꯤ ꯑꯇꯣꯡꯃꯜ ꯍꯦꯟꯒꯠꯂꯛꯄꯁꯦ ꯀꯩ ꯈꯟꯕꯤꯒꯦ ꯕꯔꯥ ꯍꯦꯟꯒꯠꯄꯁꯦ ꯒꯥꯔꯤ ꯊꯥꯎ ꯃꯃꯜ ꯍꯦꯟꯒꯠꯂꯛꯄꯒꯤꯅꯦ ꯑꯩꯈꯣꯏꯒꯤ ꯑꯇꯣꯡꯃꯜ ꯍꯦꯟꯒꯠꯂꯛꯏꯁꯦꯀꯣ ꯑꯗꯣ ꯊꯥꯎ ꯃꯃꯜ ꯍꯦꯟꯒꯠꯂꯛꯑꯒ ꯁꯣꯝ ꯅꯥꯀꯜꯂꯣꯝꯗ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯑꯇꯣꯡꯃꯜꯁꯨ ꯑꯗꯨꯝ ꯇꯥꯡꯅ ꯂꯧꯕ ꯑꯗꯨꯝ ꯑꯩꯈꯣꯏꯅꯁꯨ ꯄꯤꯕ ꯇꯥꯡꯅꯁꯨ ꯑꯗꯨꯝ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔ ꯂꯩꯕꯁꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯣꯏ ꯚꯔꯥꯁꯤ ꯀꯩꯊꯦꯜꯃꯟꯕꯤꯁꯤ ꯌꯥꯝꯃꯦ ꯍꯥꯏꯕꯗꯤ ꯍꯥꯟꯅ 100 ꯐꯥꯎ ꯂꯧꯔꯝꯃꯦꯀꯣ ꯅꯕꯦꯝꯕꯔ ꯗꯤꯁꯦꯝꯕꯔ ꯑꯗꯨꯋꯥꯏꯗꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯇꯥꯡꯃꯜꯂꯦ ꯀꯝꯄ꯭ꯂꯦꯟ ꯇꯧꯕꯗ 80ꯗ ꯑꯃꯨꯛ ꯍꯜꯂꯦ ꯑꯗꯨ ꯃꯇꯨꯡꯗ 80ꯗꯒꯤ 70 60 ꯍꯜꯂꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ 50ꯗ ꯑꯗꯨꯝ ꯂꯦꯞꯔꯒ ꯂꯩ ꯕꯔꯥ ꯍꯦꯟꯒꯠꯄꯁꯤꯒꯤ ꯈꯜꯂꯒꯗꯤ ꯈꯔ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯍꯥꯏꯕꯗꯤ ꯃꯌꯥꯝꯒꯤ ꯆꯠꯅꯕꯤ ꯑꯣꯏꯅ ꯑꯗꯨꯝ ꯇꯧ ꯂꯩꯔꯦ ꯆꯠꯅꯕꯤ ꯍꯥꯏꯁꯦ ꯑꯗꯨꯅ ꯕꯔꯥ ꯍꯦꯟꯒꯠꯄꯒꯤꯁꯦ ꯑꯁꯤ ꯃꯌꯥꯝꯅꯁꯨ ꯍꯥꯏꯕꯤꯕꯁꯤꯡꯗꯨꯁꯨ ꯑꯝꯇ ꯌꯥꯕꯤꯗ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯩꯁꯨ ꯃꯊꯥ ꯌꯥꯝ ꯁꯥꯏ ꯈꯪꯗꯦ ꯍꯥꯏꯇꯥꯔꯦ ꯑꯩꯁꯨ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯄꯣꯠꯁꯤꯗ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯌꯥꯔ ꯑꯗꯨꯝ ꯆꯠꯄꯀꯣ ꯑꯗꯩ ꯑꯩꯈꯣꯏꯗ ꯁꯦꯟꯊꯣꯛ ꯍꯦꯟꯒꯠꯂꯛꯄ꯭ꯔꯥ ꯍꯥꯏꯕꯗꯤ ꯍꯦꯟꯒꯠꯂꯛꯇꯕ ꯑꯩꯈꯣꯏꯗ ꯍꯦꯟꯅ ꯄꯤꯕꯤꯕ꯭ꯔꯥ ꯍꯥꯏꯗꯤ ꯄꯤꯕꯤꯔꯛꯇꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯁꯨꯃꯥꯏꯅ ꯍꯥꯏꯕꯗꯤ ꯒꯥꯔꯤ ꯑꯩꯈꯣꯏꯒꯤ ꯊꯥꯎ ꯃꯃꯜ ꯍꯦꯟꯒꯠꯂꯛꯄ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯑꯇꯣꯡꯕꯁꯦ ꯍꯦꯟꯅ ꯑꯗꯨꯝ ꯄꯤꯕ ꯑꯗꯩ ꯑꯩꯈꯣꯏꯅ ꯇꯥꯡꯅ ꯑꯗꯨꯝ ꯂꯩꯕ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔ ꯂꯩꯕꯁꯤꯕꯨ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯉꯥꯏꯖꯗꯦ ꯍꯥꯏꯇꯥꯔꯦ ꯑꯩꯁꯨ ꯀꯩ ꯍꯥꯏꯕꯤꯅꯤꯡꯒꯦ ꯑꯗꯨꯒꯤ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯗ ꯑꯗꯨꯅ ꯋꯥꯏ ꯅꯨꯡꯉꯥꯏ ꯍꯟꯊꯍꯟꯅꯤꯡꯉꯤ ꯅꯠꯇ꯭ꯔꯒ ꯇꯥꯡꯈꯠꯄꯤꯔꯣꯕꯨ ꯍꯥꯏꯔꯁꯨ ꯑꯗꯨꯝ ꯇꯥꯡꯈꯠꯂꯣ ꯑꯗꯨꯝ ꯄꯤꯔꯒꯦꯕꯨ ꯍꯥꯏꯔꯁꯨ ꯑꯗꯩ ꯈꯤꯇꯪ ꯍꯟꯊꯕꯤꯌꯣ ꯈꯤꯇꯪꯗꯤ ꯍꯟꯊꯍꯟꯅꯤꯡꯉꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯋꯥꯏꯑꯦꯕ ꯑꯩꯈꯣꯏꯁꯨꯀꯣ ꯀꯔꯕꯥꯔꯅꯦꯅꯀꯣ ꯇꯧꯔꯤꯁꯦ ꯑꯩꯁꯨ ꯊꯥꯡꯒꯗꯣꯏꯅꯦ ꯑꯗꯣ ꯁꯤ ꯕꯔꯥꯁꯦ ꯃꯌꯥꯝ ꯑꯃ ꯂꯧꯔꯒꯁꯨ ꯑꯗꯨꯝ ꯆꯠꯄꯨꯗꯤ ꯆꯠꯆꯔꯦꯕꯀꯣ ꯆꯠꯆꯔꯒꯁꯨ ꯈꯤꯇꯪ ꯃꯌꯥꯝꯁꯤꯅꯕꯨ ꯈꯤꯇꯪ ꯍꯟꯊꯕꯤꯔꯗꯤ ꯍꯥꯏꯅ ꯈꯟꯕ ꯍꯥꯏꯇꯥꯔꯦ ꯏꯁꯥꯅꯁꯨ ꯈꯟꯖꯩꯑꯕ ꯑꯗꯨꯃꯥꯏꯅ ꯁꯦꯟꯗꯣꯡꯁꯨ ꯌꯥꯎꯖꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯄꯥꯕꯨꯡꯒꯤ ꯃꯤꯡꯒ ꯂꯩꯐꯝ ꯑꯝꯇ ꯍꯥꯏꯕꯤꯌꯨꯕ ꯑꯩ ꯑꯋꯥꯡ ꯁꯦꯛꯃꯥꯏ ꯒꯨꯂꯥꯄꯤ ꯃꯤꯡ ꯑꯩꯒꯤꯅ ꯑꯋꯥꯡ ꯁꯦꯛꯃꯥꯏ ꯈꯨꯅꯧꯗꯒꯤ ꯌꯦꯂꯥꯡꯕꯝ ꯏꯕꯣꯝꯆꯥ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯊꯥꯎ ꯃꯃꯜ ꯍꯦꯟꯒꯠꯂꯛꯄꯗꯒꯤ ꯒꯥꯔꯤ ꯑꯇꯣꯡꯕꯗꯁꯨ ꯍꯦꯟꯒꯠꯂꯦꯅ ꯍꯥꯏꯁꯦ ꯁꯤꯗ ꯀꯔꯤ ꯍꯥꯏꯕꯗꯤ ꯄꯦꯁꯦꯟꯖꯔ ꯄꯨꯔꯤꯕ ꯑꯩꯈꯣꯏꯁꯤꯒ ꯄꯦꯁꯦꯟꯖꯔꯒ ꯈꯤꯇꯪ ꯍꯥꯏꯕꯗꯤ ꯃꯁꯤꯗꯩꯁꯤꯗ ꯃꯣꯏꯅ ꯇꯥꯍꯟꯅꯤꯡꯉꯝꯗꯣꯏꯅꯦ ꯑꯗꯩ ꯑꯩꯈꯣꯏꯁꯨ ꯍꯦꯟꯅ ꯂꯧꯅꯤꯡꯕꯗꯤ ꯅꯠꯇꯦꯀꯣ ꯑꯗꯣ ꯃꯁꯤꯗꯩꯁꯤꯗ ꯀꯔꯤ ꯈꯨꯗꯣꯡꯆꯥꯗꯕ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯈꯤꯇꯪ ꯐꯣꯡꯗꯣꯛꯄꯤꯌꯨ ꯃꯤ ꯌꯥꯝ ꯇꯣꯡꯗꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯒꯥꯔꯤ ꯃꯆꯥꯅꯤꯅꯀꯣ ꯊꯥꯎ ꯍꯥꯞꯄ ꯉꯝꯗꯕꯅꯤꯅ ꯍꯥꯟꯅ 60 ꯂꯧꯔꯝꯕꯗꯣ ꯍꯧꯖꯤꯛ 90 ꯂꯧꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠ ꯔꯣꯝꯗꯒꯤꯗꯤ ꯀꯩꯝꯐꯥꯎ ꯄꯩꯁా ꯇꯥꯕꯤꯌꯨ ꯍꯥꯏꯗꯤ ꯑꯗꯨꯝ ꯌꯥꯏꯌꯦ ꯑꯗꯣ ꯍꯥꯟꯅ 60 ꯂꯧꯕꯗꯣ ꯂꯧꯔꯒꯗꯤ ꯊꯥꯎ ꯍꯥꯞ ꯉꯝꯗꯕ ꯃꯤ 3 ꯈꯛ ꯇꯣꯡꯕꯅꯤꯅꯀꯣ ꯑꯗꯨ ꯈꯛꯇꯅꯤꯗ ꯑꯗꯨꯅꯦ ꯑꯣꯖꯥꯁꯤꯡꯅ ꯍꯥꯏꯕꯤꯗꯤ ꯆꯨꯝꯃꯦ ꯑꯩꯈꯣꯏꯗꯤ ꯒꯥꯔꯤ ꯃꯆꯥꯅꯤꯅ ꯃꯤꯁꯤ ꯌꯥꯝ ꯆꯟꯗꯕ ꯑꯗꯒꯤ ꯊꯥꯎꯅ ꯍꯧꯖꯤꯛ 86 ꯌꯧꯒꯗꯧꯔꯦ 85.7ꯗ ꯂꯩꯌꯦꯕ ꯉꯁꯤꯐꯥꯎꯗ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯃꯤꯁꯤ ꯌꯥꯝ ꯆꯟꯗꯅ ꯑꯗꯨꯝ ꯒꯥꯔꯤꯁꯤ ꯆꯠꯄꯅꯤꯅ ꯑꯩꯈꯣꯏꯒꯤ ꯚꯔꯥꯒꯤ ꯇꯥꯏꯃꯤꯡꯁꯤ ꯈꯔꯗꯤ ꯁꯖꯦꯁꯟꯁꯤ ꯈꯔꯗꯤ ꯂꯨꯏꯌꯦ ꯃꯔꯝꯗꯤ ꯀꯔꯤꯅꯣ ꯍꯥꯏꯔꯒ ꯇꯣꯡꯉꯤꯕ ꯄꯦꯁꯦꯟꯖꯔꯗꯨꯅ ꯍꯣꯡꯕ ꯄꯥꯝꯕ ꯒꯥꯔꯤ ꯃꯄꯨꯅ ꯊꯥꯎ ꯇꯥꯡꯕꯅꯤꯅ ꯚꯔꯥꯁꯤ ꯍꯦꯟꯒꯠꯅꯤꯡꯕ ꯃꯁꯤꯒꯤ ꯈꯦꯠꯅꯕ ꯈꯤꯇꯪꯁꯨ ꯂꯩ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣই ꯇꯣꯡꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯊꯥꯎꯒꯤ ꯃꯃꯜꯁꯤ ꯈꯪꯕꯤꯔꯒ ꯚꯔꯥꯗꯨꯁꯨ ꯄꯤꯕꯗ ꯅꯤꯡꯉꯥꯏ ꯇꯧꯕꯤꯗꯅꯕ ꯍꯥꯏꯅ ꯈꯪꯍꯟꯖꯔꯤ ꯍꯩꯔꯣꯏ ꯉꯥꯛꯇ ꯇꯣꯡ ꯇꯥꯔꯒꯗꯤꯀꯣ ꯑꯩꯈꯣꯏ ꯄꯦꯁꯦꯟꯖꯔ ꯃꯌꯥꯝꯁꯦ ꯉꯁꯤ ꯅꯨꯃꯤꯠꯁꯤꯃ ꯍꯩꯔꯣꯏ ꯉꯥꯛꯇ ꯇꯣꯡ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯅꯨꯃꯤꯠꯇꯨꯃ ꯑꯗꯨꯝ ꯃꯥꯡꯕ ꯇꯥꯔꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯃꯗꯨꯗ ꯈꯤꯇꯪ ꯁꯦꯟꯗꯣꯡ ꯈꯔꯗꯤ ꯂꯩꯒꯗ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯁ ꯁꯦꯟꯗꯣꯡ ꯂꯩꯕꯨ ꯃꯌꯥꯝꯒꯤ ꯁꯦꯕꯥꯅꯦꯅ ꯈꯜꯂꯒ ꯆꯠꯄ ꯋꯥꯅꯤ ꯁꯥꯇ꯭ꯔ ꯉꯥꯛ ꯇꯣꯡꯉꯗꯤ ꯁꯦꯟꯗꯣꯡꯗꯤ ꯌꯥꯎꯗ꯭ꯔꯦ ꯊꯥꯎ ꯈꯛꯇꯪ ꯍꯥꯞꯄ ꯐꯪꯉꯗꯤꯅ ꯑꯗꯨꯝ ꯈꯟꯕꯅꯤꯗ ꯑꯗꯩ ꯍꯦꯟꯅ ꯎꯄꯥꯏ ꯂꯩꯇꯦ ꯄꯦꯁꯦꯟꯖꯔ ꯄꯨꯔꯤꯕ ꯑꯩꯈꯣꯏꯒꯤ
ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯂꯩꯉꯥꯛꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯕ ꯁꯨꯃꯥꯏꯅ ꯄꯦꯁꯦꯟꯖꯔ ꯄꯨꯔꯤꯕ ꯒꯥꯔꯤꯁꯤꯡꯁꯤꯅꯁꯨ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯃꯍꯩꯔꯣꯏꯁꯤꯡꯒꯤꯗꯃꯛꯇ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯇꯦꯡ ꯄꯥꯡꯉꯤ ꯑꯆꯧꯕꯀꯣ ꯀꯠꯊꯣꯛꯑꯒ ꯍꯥꯟꯅ ꯀꯨꯟꯊ꯭ꯔꯥ ꯂꯧꯕꯗꯣ ꯃꯣꯏ ꯍꯧꯖꯤꯛ ꯂꯨꯄꯥ 10 ꯇꯥꯔꯒ 10 ꯈꯛꯇꯅꯦꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯍꯥꯟꯅ 10 ꯂꯧꯕꯗꯨꯅ ꯍꯧꯖꯤꯛꯅ 10 ꯂꯧꯕ ꯊꯥꯎ ꯍꯦꯟꯒꯠꯂꯛꯄꯒꯤꯀꯣ ꯑꯗꯨ ꯃꯌꯥꯝꯅ 30 ꯂꯧꯕꯗꯣ ꯃꯣꯏꯒꯤꯗꯤ ꯑꯗꯨꯝ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯒꯤꯗꯤ ꯑꯗꯨꯝ ꯂꯨꯄꯥ 10ꯗ ꯑꯗꯨꯝ ꯀꯟꯁꯦꯁꯟ ꯄꯤꯔꯒ ꯑꯗꯨꯝ ꯇꯣꯡꯍꯟꯕꯅꯦꯕ ꯑꯗꯨ ꯁꯨꯃꯥꯏ ꯁꯨꯝ ꯇꯧ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏ ꯒꯥꯔꯤꯁꯦ ꯆꯦꯟꯕ ꯉꯝꯒꯅꯤ ꯀꯥꯏꯅ ꯉꯝꯃꯣꯏꯗꯣꯏꯅꯦ ꯊꯥꯎꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯨ ꯑꯗꯨꯝ ꯇꯥꯡꯈꯠꯂꯛꯄꯅꯤꯅꯀꯣ ꯑꯗꯨꯗ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯍꯥꯏꯗꯣ ꯁꯔꯀꯥꯔꯅ ꯂꯦꯞꯄꯤꯒꯗ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯗꯧꯕꯅꯣ ꯈꯪꯗꯗꯅ ꯑꯩꯈꯣꯏꯁꯨ ꯃꯊꯥ ꯁꯥꯔꯤꯕ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯕ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯗꯤ ꯊꯥꯎ ꯊꯨꯝ ꯍꯥꯏꯗꯤ ꯒꯥꯔꯤ ꯃꯄꯨꯕꯨ ꯑꯣꯏꯔꯣ ꯗ꯭ꯔꯥꯏꯚꯔꯕꯨ ꯑꯣꯏꯔꯣꯀꯣ ꯃꯣꯏꯒꯤꯁꯨ ꯃꯥꯡꯗꯕ ꯁꯥꯇ꯭ꯔꯁꯤꯡꯒꯤꯁꯨ ꯐꯕ ꯑꯗꯨꯃꯥꯏꯅ ꯂꯩꯉꯥꯛꯅ ꯁꯤꯟꯕꯤꯔꯛꯑꯒꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯅ ꯅꯨꯡꯉꯥꯏꯅꯤꯅ ꯈꯜꯂꯦ ꯑꯩꯒꯤ ꯃꯤꯡ ꯈꯨꯟꯗ꯭ꯔꯥꯀꯣꯝ ꯑꯔꯨꯟ ꯂꯩꯐꯝꯅ ꯇꯈꯦꯜ ꯃꯃꯥꯡ ꯀꯥꯡꯍꯨ ꯈꯨꯅꯧ ꯊꯥꯎꯒꯤ ꯃꯃꯜ ꯍꯦꯟꯒꯠꯂꯛꯄꯅꯤꯅ ꯑꯩꯈꯣꯏꯁꯨ ꯕꯔꯥꯁꯦ ꯌꯥꯝꯅ ꯍꯦꯟꯕꯗꯤ ꯅꯠꯇꯦ ꯑꯇꯩꯒꯤ ꯂꯝꯒ ꯌꯦꯡꯅꯔꯨꯔꯒꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯑꯗꯨꯝ ꯇꯥꯔꯦꯅ ꯈꯜꯂꯦ ꯍꯥꯏꯗꯤ ꯃꯃꯥꯡꯗ 15ꯒ 10ꯒ ꯂꯧꯔꯝꯕꯗꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ 30 ꯂꯧꯋꯦ ꯑꯗꯨꯒ 30 ꯂꯧꯔꯝꯕꯗꯨꯅ ꯑꯩꯈꯣꯏ 40 ꯂꯧꯋꯤ ꯑꯗꯣ ꯁꯥꯇ꯭ꯔꯁꯦ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏ 10 ꯂꯧꯔꯝꯕ ꯍꯧꯖꯤꯛ 10 ꯍꯦꯟꯒꯠꯂꯦ ꯃꯔꯝꯗꯤ ꯊꯥꯎꯁꯦ ꯑꯩꯈꯣꯏꯅ COVID-19ꯒꯤ ꯃꯃꯥꯡꯗ ꯆꯦꯜꯂꯤꯉꯩꯗꯗꯤ ꯊꯥꯎꯒꯤ ꯃꯃꯜꯁꯦ ꯂꯨꯄꯥ ꯁꯨꯞꯅꯒꯤ 63 ꯑꯗꯨꯃꯥꯏꯅ ꯂꯩꯔꯝꯃꯦ ꯍꯧꯖꯤꯛꯇꯤ 80ꯒ 5, 6 ꯌꯧꯁꯜꯂꯛꯑꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯊꯥꯎꯒꯤ ꯃꯃꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣই ꯍꯦꯟꯒꯠꯆꯕꯅꯦꯅ ꯑꯩꯈꯣꯏꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯒꯦꯅ ꯊꯣꯛꯂꯛꯑꯕꯅꯤꯅ ꯃꯍꯩꯔꯣꯏꯒꯤꯗꯃꯛꯇꯒꯤ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯧꯖꯒꯅꯤ ꯍꯥꯏꯗꯤ ꯃꯣꯏꯒꯤꯁꯨ ꯑꯗꯨꯝ ꯆꯠꯇ ꯌꯥꯗꯕꯅꯤ ꯍꯌꯦꯡ ꯑꯩꯈꯣꯏꯒꯤꯁꯨ ꯏꯆꯥ ꯏꯁꯨ ꯃꯌꯥꯝ ꯂꯥꯛꯀꯅꯤ ꯃꯍꯩꯔꯣꯏ ꯑꯣꯏꯔꯛꯀꯅꯤ ꯃꯈꯣꯏꯁꯨ ꯃꯃꯜ ꯇꯥꯏ ꯍꯥꯏꯗꯅ ꯇꯣꯡꯍꯟꯗꯕ ꯇꯥꯔꯒꯗꯤ ꯀꯌꯥꯝ ꯀꯨꯏꯅ ꯇꯧꯕꯤꯕ ꯉꯝꯅꯤ ꯍꯥꯏꯕꯗꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯁꯤꯅ ꯆꯦꯜꯂꯤꯈꯩꯗꯤ ꯑꯗꯨꯝ ꯉꯝꯒꯅꯤ ꯑꯗꯣ ꯌꯨꯝꯗꯁꯨ ꯁꯤꯅ ꯀꯩꯝꯇ ꯀꯥꯟꯅꯕ ꯄꯨꯔꯛꯇ꯭ꯔꯒꯗꯤ ꯒꯥꯔꯤ ꯆꯦꯟꯕꯁꯦ ꯉꯝꯃꯛꯀꯗꯣꯏꯔꯥ ꯉꯝꯃꯣꯏꯗꯣꯏꯔꯥ ꯑꯗꯨꯒꯨꯝꯕꯒꯤ ꯀꯟꯗꯤꯁꯟ ꯑꯔꯨꯕ ꯀꯟꯗꯤꯁꯟ ꯌꯧꯔꯛ ꯇꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯟꯁꯄꯣꯔꯠꯀꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯑꯦꯁꯣꯁꯤꯌꯦꯁꯟ ꯀꯥꯡꯕꯨꯁꯤꯅ ꯃꯤꯇꯤꯡ ꯑꯃ ꯇꯧꯔ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯗꯨꯒꯤ ꯋꯥꯔꯦꯞ ꯑꯃꯃꯨꯛ ꯂꯧꯕ ꯇꯥꯕꯅꯤ ꯑꯩꯈꯣꯏꯅ ꯍꯦꯛ ꯑꯩꯅ ꯏꯁꯥꯅ ꯂꯧꯕꯗꯤ ꯉꯝꯃꯣꯏ ꯃꯁꯤ ꯄꯨꯝꯅꯃꯛꯀꯤ ꯃꯔꯝꯁꯦ ꯊꯥꯎ ꯃꯃꯜ ꯍꯦꯟꯒꯠꯂꯛꯄꯗꯒꯤꯅꯤ ꯊꯥꯎ ꯃꯃꯜ ꯍꯦꯟꯒꯠꯂꯛꯄꯁꯦ ꯀꯩ ꯍꯥꯏꯕꯤꯅꯤꯡꯕ ꯂꯩ ꯊꯥꯎ ꯃꯃꯜ ꯍꯦꯟꯒꯠꯂꯛꯄꯁꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯦꯅ ꯈꯜꯂꯦ ꯍꯥꯏꯗꯤ ꯕꯔꯥ ꯍꯦꯟꯒꯠꯂꯛꯑꯕꯅꯤꯅ ꯃꯌꯥꯝꯁꯨ ꯂꯣꯏ ꯋꯥꯔꯦ ꯑꯩꯈꯣꯏ ꯁꯥꯇ꯭ꯔꯁꯤꯡ ꯋꯥꯔꯦ ꯑꯩꯈꯣꯏꯗꯤ ꯂꯂꯣꯟꯕꯤꯁꯤꯡꯁꯤꯅ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥ ꯂꯥꯛꯏ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯂꯣꯏ ꯋꯥꯅꯔꯦ ꯑꯗꯨꯅ ꯈꯤꯇꯪ ꯁꯤꯁꯦ ꯍꯟꯊꯕꯤꯅꯕꯅ ꯑꯄꯤꯜ ꯇꯧꯖꯔꯤ ꯑꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩ ꯍꯩꯉꯥꯡꯗꯒꯤꯅꯤ ꯃꯤꯡ ꯍꯥꯏꯕꯤꯌꯨ ꯑꯩ ꯍꯤꯔꯣꯝ ꯑꯃꯆꯧ ꯀꯨꯏꯕꯗꯤ ꯀꯨꯏꯔꯦ ꯑꯩ ꯁꯤꯗꯤ ꯊꯧꯕ ꯍꯧꯔꯛꯄꯅꯤ ꯏꯁꯩꯕꯗ ꯌꯥꯝꯃꯦ ꯊꯥꯎꯁꯤ ꯃꯃꯜ ꯌꯧꯕꯅꯤ ꯃꯁꯤ ꯀꯟꯅ ꯑꯩꯈꯣꯏ ꯍꯥꯏꯕꯁꯨ ꯉꯝꯗ꯭ꯔꯦ ꯃꯔꯝꯗꯤ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯕꯔꯥ ꯍꯦꯜꯂꯤ ꯍꯦꯟꯗꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯀꯟꯅ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯊꯥꯎꯒꯤ ꯍꯦꯟꯕ ꯑꯩꯈꯣꯏ ꯀꯟꯅꯁꯨ ꯍꯥꯏꯗ꯭ꯔꯦ ꯃꯣꯏ ꯑꯄꯤꯕꯤ ꯂꯧꯔꯦ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯊꯥꯎꯁꯦ ꯈꯔ ꯍꯟꯊꯔꯗꯤ ꯑꯩꯈꯣꯏꯁꯨ ꯚꯔꯥꯁꯦ ꯍꯟꯊꯍꯟꯅꯤꯡꯉꯤ ꯑꯋꯥꯕꯗꯤ ꯑꯗꯨꯝ ꯋꯥꯏꯗ ꯃꯁꯤ ꯋꯥꯕꯁꯤ ꯇꯧꯐꯝ ꯁꯨꯝ ꯂꯩꯇꯕꯅꯤ ꯁꯨꯝ ꯄꯥꯡ ꯇꯧꯕ ꯍꯥꯏꯗꯤ ꯀꯟꯅꯁꯨ ꯄꯥꯝꯗ꯭ꯔꯦ ꯒꯥꯔꯤ ꯊꯧꯕꯤ ꯄꯣꯠ ꯊꯥꯅꯤꯡꯉꯦ ꯁꯤꯟꯐꯝ ꯑꯇꯣꯞꯄ ꯊꯣꯏꯕ ꯂꯩꯇꯕ ꯑꯩꯗꯤ ꯊꯥꯎꯁꯦ ꯈꯔ ꯍꯟꯊꯍꯟꯅꯤꯡꯉꯤ ꯄꯣꯠꯁꯦ ꯃꯃꯜ ꯌꯧꯔꯕ ꯃꯁꯤ ꯑꯩꯈꯣꯏ ꯍꯥꯏꯕ ꯎꯄꯥꯏ ꯂꯩꯇꯕꯅꯤ ꯍꯥꯏ ꯉꯝꯗꯦ ꯈꯔ ꯍꯟꯊꯔꯒꯗꯤ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯔꯣꯖꯤ ꯅꯥꯒꯥꯝꯄꯥꯜꯗꯩ ꯃꯣꯏꯁꯨ ꯊꯥꯎꯗꯤ ꯇꯥꯡꯕꯅꯤꯅꯀꯣ ꯑꯇꯣꯡꯃꯟꯗꯣ ꯍꯦꯟꯒꯠꯇꯕ ꯌꯥꯗꯕ ꯃꯔꯝꯗꯤ ꯄꯣꯠ ꯆꯩ ꯂꯣꯏ ꯇꯥꯡꯉꯦ ꯍꯧꯖꯤꯛꯁꯦꯀꯣ ꯊꯥꯎ ꯃꯃꯜꯁꯦ ꯍꯟꯊꯍꯟꯅꯤꯡꯉꯦ ꯍꯥꯏꯕ ꯕꯔꯥ ꯅꯨꯡꯂꯥ ꯂꯣꯏ ꯍꯣꯡꯊꯔꯛꯑꯅꯤꯗꯅ ꯑꯗꯨꯒꯤꯅꯦ ꯄꯣꯠ ꯆꯩꯁꯨ ꯁꯨꯝ ꯇꯥꯡꯈꯠꯂꯛ ꯑꯗꯩ ꯍꯣꯁꯄꯤꯇꯥꯜꯗ ꯌꯦꯡꯕ ꯈꯣꯠꯄꯗ ꯍꯧꯖꯤꯛ ꯄꯩꯁꯥ ꯌꯥꯝ ꯂꯧꯋꯦꯕ ꯄ꯭ꯔꯥꯏꯚꯦꯠꯇ ꯌꯦꯡꯕꯗ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯐꯦꯁ ꯇꯧꯅꯕ ꯍꯣꯠꯅꯔꯛꯄꯗ ꯇꯧꯔꯤ ꯉꯥꯛꯇꯅꯦꯕ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯃꯃꯜ ꯂꯣꯏ ꯍꯦꯟꯒꯠꯂꯛꯄꯩꯅꯦꯕ ꯀꯀꯥꯏ ꯃꯤꯡꯒ ꯂꯩꯐꯝ ꯑꯝꯇ ꯍꯥꯏꯕꯤꯌꯨꯕ ꯑꯩ ꯌꯥꯏꯄꯣꯛ ꯕꯥꯎ ꯂꯩꯀꯥꯏ ꯃꯤꯡ ꯅꯥꯎꯕꯤ ꯑꯩꯈꯣꯏ ꯒꯥꯔꯤ ꯊꯥꯎ ꯑꯩꯈꯣꯏ ꯃꯃꯜ ꯍꯦꯟꯒꯠꯂꯛꯄꯁꯦ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯒꯦ ꯁꯤꯗ ꯑꯩꯈꯣꯏ ꯊꯥꯎ ꯃꯃꯜ ꯍꯦꯟꯒꯠꯂꯛꯄꯁꯦ ꯄꯦꯁꯦꯟꯖꯔꯁꯨ ꯌꯥꯝ ꯊꯣꯛꯇꯦ ꯍꯧꯖꯤꯛ ꯚꯔꯥꯁꯨ ꯇꯥꯎꯑꯣꯅ ꯇꯧꯅ ꯇꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯒꯥꯔꯤꯗꯗꯤ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ ꯈꯨꯗꯣꯡ ꯆꯥꯗꯕꯁꯦ ꯃꯤ ꯌꯥꯝ ꯇꯣꯡꯗꯕꯅꯤꯅ ꯑꯩꯈꯣꯏꯗ ꯄꯩꯁꯥ ꯈꯤꯇꯪ ꯑꯋꯥꯕ ꯈꯔ ꯂꯩ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯒꯦ ꯊꯥꯎ ꯃꯃꯜ ꯍꯦꯟꯒꯠꯂꯛꯄꯁꯤꯗ ꯊꯥꯎ ꯃꯃꯜꯁꯦ ꯈꯔ ꯇꯥꯕꯤꯔꯗꯤ ꯑꯩꯈꯣꯏꯗ ꯅꯨꯡꯉꯥꯏꯕ ꯈꯔ ꯂꯩꯅꯤ ꯍꯧꯖꯤꯛ ꯒꯥꯔꯤꯁꯦ ꯑꯩꯈꯣꯏ ꯏꯝꯐꯥꯜꯗꯒꯤꯅ ꯀꯔꯤ ꯌꯥꯏꯄꯣꯛ ꯇꯨ ꯏꯝꯐꯥꯜ ꯌꯥꯏꯔꯤꯄꯣꯛꯇꯣ ꯏꯝꯐꯥꯜꯅꯦꯕ ꯑꯗꯣ ꯒꯥꯔꯤ ꯑꯩꯈꯣꯏꯒꯤ ꯕꯔꯥ ꯑꯇꯣꯡꯕꯁꯦ ꯀꯌా ꯂꯩ ꯚꯔꯥꯁꯦ ꯂꯨꯄꯥ 70 ꯂꯧꯔꯤ ꯃꯤꯡ ꯂꯩꯐꯝ ꯑꯝꯇ ꯍꯥꯏꯕꯤꯌꯨꯕ ꯏꯆꯦ ꯍꯞꯇꯥꯗꯒꯤꯅ ꯃꯤꯡꯗꯤ ꯁꯅꯥ ꯒꯥꯔꯤ ꯊꯥꯎ ꯍꯦꯟꯒꯠꯂꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯆꯠꯊꯣꯛꯄꯗ ꯕꯦꯔꯥ ꯌꯥꯝ ꯀꯥꯏ ꯄꯩꯁꯥ ꯇꯥꯟꯕꯅ ꯋꯥꯔꯤꯕ ꯄꯥꯕꯨꯡ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯌꯨꯕ ꯃꯤꯡꯒ ꯂꯩꯐꯝ ꯔꯐꯤꯎꯗꯤꯟ
ꯂꯩꯐꯝ ꯁꯉꯥꯏ ꯌꯨꯝꯐꯝ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯒꯥꯔꯤ ꯊꯥꯎ ꯃꯃꯜ ꯍꯦꯟꯒꯠꯂꯛꯄꯁꯤꯗ ꯑꯩꯈꯣꯏꯁꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯈꯨꯗꯣꯡꯆꯥꯗꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯃꯥꯌꯣꯛꯅꯩ ꯍꯥꯏꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯒꯥꯔꯤ ꯁꯥꯔꯚꯤꯁ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯗ ꯀꯔꯤ ꯀꯔꯤ ꯂꯩꯒꯦ ꯄꯥꯕꯨꯡꯒꯤꯗꯤ ꯑꯩꯒꯤ ꯃꯣꯠ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯍꯧꯖꯤꯛ ꯁꯔꯀꯥꯔꯅꯗꯤ ꯍꯥꯟꯅꯒꯤ ꯚꯔꯥꯗꯨ ꯑꯗꯨꯝ ꯆꯦꯜꯂꯨ ꯍꯥꯏꯕ ꯃꯔꯝꯗꯤ 50-45 ꯂꯤꯇꯔ ꯄꯤꯔꯤꯉꯩꯗ ꯑꯗꯨ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯁꯦ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯟꯅꯒꯤ ꯃꯃꯜꯁꯤꯗ ꯑꯗꯨꯝ ꯆꯦꯜꯂꯣ ꯍꯥꯏꯕ ꯑꯗꯨꯒ ꯒꯥꯔꯤ ꯊꯥꯎ ꯃꯃꯜ ꯍꯦꯟꯒꯠꯀꯦ ꯍꯥꯏꯕ ꯊꯥꯎ ꯃꯃꯜꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯂꯤꯇꯔ ꯑꯃꯗ ꯂꯨꯄꯥ 35 ꯄꯤꯔꯦ ꯍꯥꯏꯕ ꯑꯗꯨꯒ ꯍꯦꯟꯒꯠꯈ꯭ꯔꯤꯁꯤ ꯂꯨꯄꯥ 24 ꯆꯥꯡꯗꯤ ꯍꯦꯟꯒꯠꯈ꯭ꯔꯦꯕ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯒꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯗꯣ ꯂꯩꯕꯥꯛꯀꯤꯁꯨ ꯊꯥꯎ ꯃꯃꯜ ꯄꯦꯇ꯭ꯔꯣꯂꯤꯌꯝꯁꯤ ꯍꯦꯟꯒꯠꯄꯅꯤꯅ ꯚꯔꯥꯒꯤ ꯆꯥꯡꯁꯨ ꯁꯔꯀꯥꯔꯅ ꯑꯅꯧꯕ ꯑꯃ ꯂꯦꯞꯍꯟꯅꯤꯡꯕ ꯑꯍꯣꯡꯕ ꯂꯩꯍꯟꯅꯤꯡꯕ ꯑꯗꯨꯒꯤ ꯋꯥꯅꯤꯗ ꯑꯩꯈꯣꯏ ꯆꯌꯦꯠꯅꯕ ꯈꯔꯗꯤ ꯑꯗꯨꯝ ꯂꯩ ꯑꯗꯨꯕꯨ ꯄ꯭ꯔꯖꯥꯒ ꯌꯥꯝ ꯀꯟꯅ ꯏꯟꯅꯕ ꯈꯣꯠꯅꯕꯗꯤ ꯂꯩꯇꯦ ꯑꯗꯨ ꯈꯇꯪ ꯑꯥꯒꯦ ꯄꯤꯆꯦ ꯇꯧꯔꯒ ꯈꯔ ꯍꯥꯏꯕꯗꯤ ꯃꯣꯏꯅ ꯈꯔ ꯍꯥꯞ ꯑꯩꯈꯣꯏꯅ ꯈꯔ ꯇꯥꯊꯣꯛꯑ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯌꯥꯅ ꯃꯑꯣꯡꯗ ꯆꯠꯄꯅꯤ ꯍꯧꯖꯤꯛ ꯇꯧꯔꯤꯁꯤ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯇꯣꯝ ꯇꯤꯚꯤꯒꯤ ꯀꯩꯊꯦꯜꯒꯤ ꯃꯄꯥꯎ ꯃꯌꯥꯝꯅ ꯀꯔꯤ ꯀꯝꯗꯧꯕꯤꯕꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯒꯤ ꯀꯣꯃꯦꯟꯇ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯎ ꯃꯌꯥꯝꯒꯤ ꯄꯨꯛꯅꯤꯡꯒꯤ ꯄꯦꯟꯅꯕꯒꯤꯗꯃꯛꯇ ꯇꯣꯝ ꯇꯤꯚꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯝꯖꯕ ꯊꯥꯛꯇ ꯁꯣꯏꯗꯅ ꯍꯣꯠꯅꯖꯔꯛꯀꯅꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯇꯣꯝ ꯇꯤꯚꯤꯅ ꯂꯥꯟꯊꯣꯛꯆꯕ ꯀꯩꯊꯦꯜꯒꯤ ꯃꯄꯥꯎ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯃꯌꯥꯝꯕꯨ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯩꯅ ꯃꯔꯤꯅꯥ ꯆꯅꯨꯅ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ